India na terrorist singi mathakta sathaba operation Sindura Meitei masa ama yauna lanmi manga sirei CRPF ki commandant and Ranbir na lusingba personnel singna Manipur dagi mahiroi taruk yauna mahiroi kuntra mapal Kashmir dagi Rambula da puthorakre ceasefire gi yanaba leirabasu Pakistan na thugairakpadagi Prime Minister Narendra Modi na New Delhi da leiba mahaki yumda Defense External Affairs Minister amasung Service ahungi makok thongba official singi mifam pangthoktuna khanakre mamang thagi kunithogi nungthelda Jammu and Kashmir gi Pahalgam chinthakta leiba maming chatlaba Viceroy tourist spot ta Pakistan na base toba terrorist kupu amagi miyoi singna misam kuntaruk nongmaina kaptuna hatkraba matungda leibak asigi Pakistan na khudum saliba Kashmir da leiba terrorist singi camp singda operation Sindur hogdoktuna ngarang nungthel pung manga dagi leibak anigi marakta ceasefire taunadringai mamang phawda numit mari ni chumna sathakiba operation da Pakistan lomdagi satharakiba tongan ba attack singda leikhidba India gi lanmi manga gi manungda Manipur gi Thawal district tagi Yairipok yambe mathak lekai dagi BSF ki constable Singakham Deepak yaukre amaromda Kashmir gi Baramula gi Sopor da leiba Kashmir University of Agricultural Sciences and Technology da tamliba mahiroi singna makhoibu safagadaba mafamda puthokpiu haijabadagi Nifunipan gi CRPF ki commandant and Ranbir na lusingba personnel singna asoi ngam yahondana mahikol adudagi hangdorakre hairi leikhidba Singakham Deepak 7 BSF ki constable number 2140053116 ni mahaki apokpagi mingna CH Bon Bihari amasung apokpagi mingna Singakham Ongbi Ibemal kawi hairi mahak masagi sahi kulomda ngairi aduga battalion asigi constable oina April 2021 dagi sanglakibani hairi mahak ngarang ayu angan bapung mangaga minute 15 tarakpada Karkhola da leiba makhoi gi camp ta leiringaida Pakistan lomdagi drone siznaduna satharakiba attack aduda camp aduda leiba army personnel ani yauna punna makhoi mapan sokibani personnel ayamba drone siznaduna thadarpa bongi machenna khong thabak mai amasung kokna singbada sokhi asokpa personnel singbu Jammugi Satwari camp ta leiba samaga humputaruk suba military hospital da pukhatuna laikanaki adubu ngasi nungthil pung manga makhairom tarakpada Singakham Deepak mahaki asokpa aduna maram oiraga military hospital gi ICU da thamduna laikanarabasu kanmangamdana leikhidabani hairi mahakna leikhiba camp adu Jammu and Kashmir gi RS Pura sector gi manung sanba line of control gi paringdani hairi